ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯣꯡꯊꯥꯡ ꯂꯩꯃ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯨ ꯂꯥꯏꯈꯨꯔꯥꯝ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯥꯏꯇꯤꯟꯗ ꯌꯥꯝꯅ ꯊꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯈꯥꯕ ꯑꯁꯤꯁꯨ ꯂꯥꯏꯇꯤꯟꯗ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯊꯥꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯂꯥꯏꯒꯤ ꯆꯠꯅꯕꯤꯁꯤꯡ ꯑꯁꯤꯕꯨ ꯅꯤꯌꯝ ꯆꯨꯝꯅ ꯇꯧꯗꯨꯅ ꯂꯥꯛꯏ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯎꯔꯦꯝꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯊꯧꯒꯜꯕꯨ ꯅꯤꯡꯊꯤꯅ ꯇꯧꯕ, ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯌꯥꯝꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯑꯆꯧꯕ ꯄꯥꯠ ꯑꯃ ꯂꯩ꯫ ꯄꯥꯠ ꯑꯁꯤꯒꯤ ꯋꯥꯡꯃꯗꯅ ꯑꯆꯧꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯁꯤꯗ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯔꯛꯂꯕ ꯑꯔꯤꯕ ꯂꯥꯏꯒꯤ ꯈꯨꯕꯝ ꯀꯌꯥ ꯑꯃꯁꯨ ꯂꯩ꯫ ꯂꯥꯏꯒꯤ ꯅꯨꯡ, ꯂꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯂꯩ꯫ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯇꯤꯟꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯑꯃꯁꯨ ꯂꯩ꯫ ꯅꯤꯡꯊꯧꯅ ꯑꯃꯗꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯑꯃꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯇꯝꯅ ꯆꯠꯇꯨꯅ ꯂꯥꯏꯒꯤ ꯃꯄꯥꯎ, ꯂꯥꯏꯕꯥꯎ ꯂꯧꯏ, ꯑꯗꯨꯒ ꯇꯧꯕ ꯌꯥꯕ ꯀꯔꯤꯅꯣ ꯇꯧꯏ꯫ ꯃꯁꯤꯅ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯈꯥꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯎꯔꯦꯝꯕꯤ ꯑꯅꯤꯅ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯅꯧꯅ ꯈꯣꯡ ꯊꯥꯡꯖꯤꯟꯗꯨꯅ ꯆꯪꯕ ꯍꯧꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧꯈꯥꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯅꯨꯄꯤ, ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯤꯡꯖꯕ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯑꯗꯨ ꯌꯧꯔꯦ꯫ ꯆꯤꯡꯉꯨ ꯃꯍꯥꯛꯅ ꯊꯧꯖꯥꯟꯕꯤꯗꯨꯅ ꯌꯧꯕ ꯉꯝꯖꯔꯦ꯫ ꯅꯪ ꯑꯩꯅ ꯊꯃꯣꯏ ꯁꯦꯠꯅ ꯂꯦꯞꯈꯤꯕ ꯑꯗꯨꯅ ꯌꯧꯕ ꯉꯝꯕꯅꯤ꯫ ꯑꯗꯨꯕꯨꯅꯤ ꯏꯁꯥꯅ ꯆꯤꯡꯉꯨ ꯃꯍꯥꯛꯀꯤ ꯈꯨꯕꯝꯗ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇꯪ ꯆꯠꯇꯨꯅ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯂꯨꯁꯤ꯫ ꯃꯐꯝꯗ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯖꯔꯨꯁꯤ." ꯋꯥꯐꯝ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤꯅ ꯇꯞꯅ ꯈꯨꯝꯃꯤ, "ꯏꯁꯥꯕꯤ ꯅꯤꯡꯊꯧ, ꯆꯤꯡꯉꯨꯃꯕꯨ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯕ ꯐꯠꯇꯦ꯫ ꯅꯪ ꯑꯩꯅ ꯉꯁꯤ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯔꯤꯕ ꯑꯁꯤ ꯆꯤꯡꯉꯨ ꯃꯍꯥꯛꯀꯤ ꯃꯄꯥꯜꯗꯒꯤꯅꯤ꯫ ꯑꯗꯨꯅ ꯏꯁꯥꯕꯤ, ꯍꯩꯔꯥꯡ ꯑꯊꯨꯝꯕ ꯄꯨꯗꯨꯅ ꯂꯩꯔꯥꯡ ꯑꯍꯦꯟꯕ ꯀꯠꯂꯨꯁꯤ꯫ ꯑꯗꯨꯉꯩ ꯅꯪ ꯑꯩꯅ ꯄꯥꯠ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯇꯥꯎꯗꯨꯅ ꯈꯣꯌꯨꯝ ꯄꯟꯗꯨꯅ ꯁꯥꯔꯤ ꯅꯃꯨꯡ ꯁꯦꯠꯅ ꯁꯛꯅꯈꯤꯕꯗꯣ ꯀꯥꯎꯕ ꯌꯥꯔꯣꯏꯗꯣ꯫ ꯑꯔꯨꯕ ꯂꯩꯐꯝ ꯀꯌꯥ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯅꯤ꯫ ꯂꯥꯏꯇꯤꯟꯕꯨ ꯌꯥꯝ ꯊꯥꯖꯅ ꯊꯧꯒꯜ ꯇꯧꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯕꯅ ꯉꯁꯤꯃꯛ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯀꯅꯥꯃꯠꯇꯒꯤ ꯃꯈꯥ ꯄꯣꯟꯕ ꯉꯝꯗ ꯏꯅꯤꯡꯇꯝꯅ ꯂꯩꯕ ꯉꯝꯖꯔꯤꯕꯅꯤ꯫ ꯃꯇꯝ ꯂꯩꯕꯒꯤ ꯕꯤꯛꯇ ꯆꯤꯡꯉꯨ ꯃꯍꯥꯛꯄꯨ ꯀꯥꯎꯕ ꯌꯥꯗꯦ꯫ ꯑꯗꯨꯗꯤ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯇꯨꯅ ꯆꯤꯡꯉꯨ ꯃꯐꯝꯗ ꯊꯧꯅꯤꯔꯨꯁꯤ꯫ ꯑꯗꯨꯒꯅꯤ ꯏꯁꯥꯕꯤ, ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯔꯤ ꯅꯋꯥ ꯑꯃꯈꯛꯁꯨ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯊꯧꯅꯤꯖꯒꯦ." "ꯌꯥꯏ꯫ ꯌꯨꯝꯕꯥꯜ ꯂꯝꯕꯤ ꯑꯁꯤꯗ ꯈꯣꯡꯗꯥꯔꯕꯅꯤꯅ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕ ꯇꯉꯥꯏ ꯐꯗꯦ꯫ ꯏꯃꯤꯠꯁꯤꯗ ꯏꯆꯥ ꯀꯥꯏꯗꯣ ꯎꯅꯤꯡꯂꯛꯂꯤꯅꯤ꯫ ꯐꯔꯦ, ꯈꯣꯝꯂꯦꯟ ꯉꯟꯅ ꯌꯥꯇꯥꯕꯤꯔꯣ꯫ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯩꯐꯝꯁꯤꯡ ꯑꯁꯤ ꯇꯝꯅ ꯄꯥꯡꯂꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯕꯅ ꯃꯕꯨꯛꯆꯦꯜꯁꯨ ꯂꯣꯏꯅ ꯁꯦꯡꯉꯤ, ꯂꯣꯏꯅ ꯆꯝꯃꯤ꯫ ꯑꯃꯒ ꯑꯃꯒ ꯂꯣꯏꯅ ꯅꯨꯡꯁꯤꯅꯩ, ꯂꯣꯏꯅ ꯀꯧꯅ ꯉꯥꯡꯅꯩ꯫ ꯑꯇꯩ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒ ꯌꯦꯡꯅꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯈꯦꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯗꯧꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯎꯔꯦꯝꯕꯤꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯤ꯫ ꯌꯥꯍꯧ ꯉꯟꯕꯤ ꯃꯍꯥꯛꯅꯤ꯫ ꯑꯆꯧꯕ ꯀꯣꯅꯨꯡ ꯑꯃꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨꯗ ꯀꯔꯤꯁꯨ ꯑꯊꯣꯏ ꯅꯥꯄꯟ ꯀꯥꯔꯝꯗꯦ꯫ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯂꯩꯔꯝꯃꯤ꯫ ꯁꯦꯡꯅ ꯏꯔꯨꯖꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯥꯏꯇꯤꯟꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡꯕꯨ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯨꯠꯇ ꯌꯦꯟꯗꯥꯏ ꯄꯣꯂꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯆꯪꯂꯝꯃꯤ, ꯑꯗꯨꯒ ꯂꯩ ꯍꯦꯛꯄ ꯍꯧꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧꯈꯥꯕꯁꯨ ꯃꯈꯨꯠꯇ ꯄꯣꯂꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯀꯣꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯍꯥꯔꯥꯅꯤ, ꯅꯪꯕꯨ ꯂꯩ ꯍꯦꯛꯂꯤꯕ꯭ꯔꯥ?" "ꯏꯁꯥꯕꯤ ꯏꯅꯤꯡꯊꯧ, ꯁꯤꯡꯉꯦ ꯂꯩꯔꯥꯡ, ꯂꯩꯁꯨ ꯍꯦꯟꯕꯁꯤꯡꯕꯨ ꯍꯦꯛꯂꯤꯕꯅꯤ, ꯍꯣꯔꯦꯟ ꯆꯤꯡꯉꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯀꯠꯅꯕ." "ꯐꯔꯦ ꯐꯔꯦ, ꯍꯦꯛꯎ ꯍꯦꯛꯎ꯫ ꯑꯩꯁꯨ ꯍꯩꯀꯣꯜꯗ ꯆꯠꯇꯨꯅ ꯇꯥꯎꯖꯤꯡ ꯍꯩꯔꯥꯡ ꯑꯃꯨꯟꯕ ꯐꯖꯕꯕꯨ ꯍꯦꯛꯂꯨꯒꯦꯀꯣ꯫ ꯃꯪꯂꯦꯟ ꯃꯇꯝ ꯑꯁꯦ ꯊꯦꯡꯈꯤꯅꯤ, ꯈꯖꯤꯛ ꯊꯨꯕꯤꯔꯛꯑꯣ." "ꯍꯣꯏ ꯍꯣꯏ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯎꯔꯦꯝꯕꯤꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯂꯩ ꯍꯦꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅꯤ ꯅꯤꯡꯊꯧꯈꯥꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯎꯔꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯁꯦꯠꯄ ꯐꯤꯖꯣꯜ ꯑꯗꯨꯕꯨ ꯍꯣꯡꯗꯣꯛꯂꯤ, ꯑꯗꯨꯒ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯏꯁꯥꯅꯧ, ꯄꯥꯠ ꯑꯁꯤ ꯇꯝꯅ ꯈꯣꯡꯅ ꯆꯠꯁꯤ ꯍꯥꯏꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯆꯠꯁꯤꯔꯥ?" "ꯏꯁꯥꯕꯤ, ꯀꯔꯤꯒꯤ ꯗꯣꯂꯥꯏꯅꯣ? ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯗꯤ ꯗꯣꯂꯥꯏ ꯇꯣꯡꯕ ꯄꯥꯝꯖꯗꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯇ
ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯁꯤ ꯃꯁꯤꯅ ꯐꯩ ꯑꯗꯨꯗꯤ ꯏꯁꯥꯅ ꯈꯣꯡꯃꯤ ꯂꯝꯃꯤ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯆꯠꯁꯤꯔꯥ ꯃꯗꯨꯁꯨ ꯄꯥꯝꯖꯗꯦ ꯑꯩꯈꯣꯏ ꯑꯅꯤꯇ ꯑꯗꯨꯃꯛ ꯆꯠꯁꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯠꯄꯗ ꯆꯤꯡꯅꯔꯤꯕꯅꯣ ꯑꯩ ꯀꯅꯥꯕꯨꯁꯨ ꯆꯤꯡꯅꯗꯦ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯗꯨꯛ ꯍꯥꯏꯕꯅꯤ ꯐꯔꯦ ꯑꯩꯈꯣꯏ ꯑꯅꯤꯗ ꯆꯠꯂꯁꯤ ꯍꯩ ꯌꯥꯎꯕ ꯄꯣꯂꯥꯡ ꯑꯁꯤꯅ ꯑꯩꯅ ꯄꯥꯏꯔꯛꯂꯒꯦ ꯑꯗꯨꯒ ꯂꯩ ꯌꯥꯎꯕ ꯄꯣꯂꯥꯡ ꯑꯗꯨꯅ ꯅꯪꯅ ꯄꯥꯏꯔꯛꯂꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯄꯥꯠ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯤ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯆꯠꯂꯝꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯕꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯔꯨ ꯅꯣꯟꯗꯨꯅ ꯈꯨꯔꯨꯝꯖꯩ ꯌꯥꯝꯅ ꯐꯖꯕ ꯊꯧꯒꯜꯂꯣꯟ ꯑꯃꯅꯤ ꯅꯨꯄꯤ ꯑꯅꯤꯈꯛꯅ ꯑꯁꯨꯝꯅ ꯍꯥꯏꯅꯩ ꯀꯌꯥꯗ ꯃꯕꯨꯡ ꯃꯄꯥꯎ ꯐꯈ꯭ꯔꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅꯨ ꯌꯦꯡꯉꯨꯅꯤ ꯑꯉꯝ ꯑꯊꯧ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯗ ꯀꯔꯤꯁꯨ ꯑꯊꯣꯏꯅꯄꯟ ꯌꯥꯎꯗꯦ ꯏꯆꯝ ꯆꯝꯅ ꯂꯝꯕꯤꯁꯤꯗ ꯃꯈꯣꯡꯅ ꯆꯠꯂꯤꯕꯁꯤꯅꯤ ꯐꯩ ꯌꯥꯝꯅ ꯐꯩ ꯍꯥꯏꯔꯤꯁꯤꯅꯤ ꯃꯍꯥꯔꯥꯅꯤꯁꯤꯁꯨ ꯌꯦꯡꯉꯨꯅꯤ ꯁꯅꯥ ꯂꯤꯛꯀꯣꯟ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯇꯥꯔꯕꯁꯨ ꯃꯉꯛ ꯑꯁꯤ ꯏꯍꯥꯡ ꯀꯔꯤꯒꯨꯝꯕ ꯂꯩꯇꯦꯡ ꯑꯃꯠꯇ ꯁꯤꯖꯤꯟꯗꯅ ꯏꯆꯝ ꯆꯝꯕ ꯐꯤꯖꯣꯜ ꯑꯁꯤꯕꯨ ꯁꯦꯠꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯤꯕꯁꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯦ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯃꯕꯨꯛꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ ꯂꯩꯇ ꯂꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯀꯣꯅꯨꯡꯗ ꯀꯧꯗꯨꯅ ꯊꯕꯛ ꯀꯌꯥ ꯑꯃ ꯄꯤꯔꯤꯕ ꯁꯦꯜ ꯊꯨꯝ ꯇꯥꯁꯤꯟꯕ ꯍꯩꯅꯕꯒꯤ ꯍꯤꯔꯝ ꯀꯌꯥ ꯑꯃ ꯇꯥꯛꯄꯤꯔꯤꯕ ꯅꯧꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯕꯁꯨ ꯃꯕꯨꯛ ꯆꯦꯜꯗꯤ ꯌꯥꯝ ꯐꯩꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯅꯤꯡꯊꯧꯈꯥꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯎꯔꯦꯝꯕꯤ ꯑꯅꯤꯅ ꯍꯤ ꯑꯃꯗ ꯄꯨꯟꯅ ꯇꯣꯡꯗꯨꯅ ꯄꯥꯠ ꯑꯗꯨꯕꯨ ꯂꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯈꯥꯕꯅ ꯅꯧ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯟꯅ ꯍꯣꯜꯂꯤ ꯄꯥꯠ ꯑꯗꯨꯒꯤ ꯃꯌꯥꯏꯋꯥꯏꯗꯅꯤ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏ ꯏꯁꯥꯕꯤ ꯅꯤꯡꯊꯧ ꯅꯅꯥꯎ ꯑꯃꯨꯛ ꯍꯤ ꯍꯣꯜꯂꯛꯎꯔꯥ ꯀꯔꯤ ꯋꯥꯅꯣꯗ ꯅꯪꯁꯨ ꯅꯨꯄꯥ ꯑꯃ ꯑꯩ ꯌꯥꯎꯅ ꯀꯔꯤꯒꯤ ꯅꯪꯅ ꯍꯤ ꯍꯣꯜꯂꯨꯒꯅꯤ ꯑꯩ ꯑꯁꯨꯝ ꯍꯣꯟꯒꯦꯗ ꯇꯞꯅ ꯍꯣꯟꯕꯤꯌꯨꯀꯣ ꯏꯄꯥꯛ ꯏꯔꯦꯜ ꯑꯁꯤꯋꯥ ꯌꯧꯔꯛꯄꯁꯦ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯑꯩ ꯌꯥꯎꯔꯤꯕꯁꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯅꯪꯅ ꯐꯖꯅ ꯑꯗꯨꯝ ꯇꯣꯡꯉꯨ ꯅꯨꯡꯁꯤꯀꯣ ꯅꯨꯃꯤꯠꯇꯣ ꯅꯪ ꯑꯩꯅ ꯄꯨꯟꯅ ꯍꯤ ꯑꯃꯗ ꯇꯣꯡꯃꯤꯟꯅꯗꯨꯅ ꯄꯥꯠ ꯑꯁꯤꯃꯛꯇꯗ ꯍꯣꯟꯗꯨꯅ ꯆꯠꯃꯤꯟꯅꯈꯤꯕꯗꯣ ꯅꯨꯃꯤꯠ ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯅꯨꯡꯁꯤꯅꯕ ꯅꯨꯃꯤꯠꯅꯤ ꯃꯄꯣꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯈꯩ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯀꯥꯎꯕ ꯂꯩꯈ꯭ꯔꯔꯣꯏ ꯅꯪ ꯑꯩꯒꯤ ꯐꯨꯝꯗꯤꯗꯨꯒꯤ ꯋꯥꯔꯤꯗꯣ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯂꯣꯏꯁꯤꯟꯍꯜꯂꯣꯏꯁꯤꯀꯣ ꯍꯤ ꯑꯁꯤ ꯑꯃꯨꯛꯇ ꯌꯧꯅꯕ ꯍꯣꯟꯈꯤꯁꯤ ꯍꯣꯔꯦꯟ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯐꯨꯝꯗꯤ ꯑꯗꯨꯗ ꯆꯪꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯁꯤ ꯅꯨꯡꯁꯤꯕꯅꯤꯗ ꯅꯣꯡꯊꯥꯡ ꯂꯩꯃꯗꯣ ꯅꯣꯡꯊꯥꯡ ꯂꯩꯃꯒꯤ ꯋꯥꯔꯤꯗꯨ ꯀꯥꯎꯕ ꯉꯝꯂꯣꯏꯗꯕ ꯋꯥꯔꯤꯅꯤ ꯄꯥꯠ ꯑꯁꯤꯒꯤ ꯋꯥꯔꯤꯒ ꯃꯍꯥꯛꯀ ꯌꯥꯝꯅ ꯑꯅꯛꯄ ꯃꯔꯤ ꯂꯩꯅꯩ ꯋꯥꯔꯤ ꯑꯗꯨꯗꯒꯤ ꯊꯩꯗꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯥꯠ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯤꯕ ꯆꯤꯡꯁꯥꯡ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ ꯅꯤꯡꯊꯧꯅ ꯎꯔꯦꯝꯕꯤ ꯂꯥꯛꯑꯣ ꯑꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯁꯤꯟꯈ꯭ꯔꯁꯤ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯤꯕ ꯑꯔꯨꯕ ꯂꯥꯏꯐꯝꯁꯤꯡ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯕ ꯃꯇꯝꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯐꯝ ꯑꯃ ꯂꯩ ꯂꯥꯏꯐꯝ ꯑꯗꯨꯗꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯒꯗꯧꯔꯤꯕꯁꯤ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯔ ꯆꯪꯁꯤꯜꯂꯒ ꯑꯃꯨꯕ ꯃꯆꯨꯒꯤ ꯆꯥꯎꯔꯞ ꯇꯧꯕ ꯅꯨꯡ ꯑꯃ ꯂꯩ ꯅꯨꯡ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯃꯃꯤꯡ ꯑꯃꯕꯨꯗꯤ ꯂꯩꯖꯩ ꯅꯨꯡ ꯑꯁꯤꯕꯨ ꯑꯉꯧꯕ ꯐꯤ ꯑꯃꯅ ꯀꯣꯔꯣꯛ ꯈꯣꯏꯅ ꯌꯦꯠꯂꯤ ꯃꯗꯨꯒꯤ ꯃꯃꯥꯡ ꯑꯗꯨꯗꯅ ꯂꯥꯏ ꯈꯨꯔꯨꯝꯈꯤꯕ ꯍꯩ ꯂꯩ ꯈꯔ ꯂꯩ ꯅꯤꯡꯊꯧꯅ ꯍꯥꯏ ꯀꯅꯥꯃꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯇꯥꯟ ꯆꯥꯔꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯑꯅꯤ ꯍꯦꯛꯇ ꯆꯪꯂꯒ ꯈꯨꯔꯨꯝꯂꯨꯔꯁꯤ ꯎꯔꯦꯝꯕꯤꯅ ꯂꯥꯃꯇꯣꯟ ꯑꯃ ꯂꯩꯃꯩꯗ ꯊꯥꯔꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯂꯩ ꯑꯗꯨꯕꯨ ꯍꯥꯞꯂꯤ ꯅꯤꯡꯊꯧ ꯈꯥꯕꯅꯁꯨ ꯍꯩ ꯑꯗꯨꯕꯨ ꯍꯥꯞꯂꯤ ꯈꯨꯔꯨꯞ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯈꯨꯔꯨꯝꯖꯩ ꯎꯔꯦꯝꯕꯤꯅ ꯃꯕꯨꯛꯅꯤꯡꯗ ꯅꯤꯡꯖꯩ ꯑꯥꯗ ꯆꯤꯡꯉꯨ ꯈꯣꯌꯨꯝ ꯉꯁꯤ ꯀꯧꯕ ꯅꯣꯡꯖꯥ ꯑꯁꯤꯗ ꯅꯄꯥꯔꯤ ꯅꯃꯝ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯆꯤꯡꯉꯨ ꯅꯪꯒꯤ ꯈꯨꯌꯥꯈꯥꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯇꯨꯅ ꯊꯧꯅꯤꯖꯕ ꯑꯁꯤꯗꯤ ꯄꯥꯔꯤ ꯏꯃꯝ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯏꯆꯥ ꯑꯃꯕꯨ ꯐꯪꯍꯟꯕꯤꯌꯨ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯉꯥꯡ ꯅꯋꯥ ꯑꯃꯕꯨ ꯄꯤꯅꯕꯤꯌꯨ ꯆꯤꯡꯉꯨ ꯅꯪꯕꯨ ꯆꯦꯠꯅ ꯊꯒꯣꯟꯅꯖ ꯈꯨꯕꯥꯛ ꯆꯥꯡꯖꯧ ꯇꯔꯥ ꯑꯁꯤ ꯇꯤꯡꯊꯣꯛꯇꯨꯅ ꯐꯤꯒꯥꯎ ꯁꯥꯅ ꯅꯤꯖꯔꯤꯌꯦ ꯑꯁꯨꯝꯅ ꯂꯥꯏ ꯑꯗꯨꯕꯨ ꯈꯨꯔꯝꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯍꯩꯃꯟ ꯑꯃ ꯂꯩꯃꯟ ꯑꯃ ꯂꯧꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯍꯤꯊꯥꯡꯐꯝ ꯇꯧꯅ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯍꯤ ꯑꯗꯨꯗ ꯀꯥꯈꯠꯂꯤ ꯈꯥꯕꯅ ꯍꯤ ꯍꯣꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯥꯠ ꯑꯗꯨꯗ ꯍꯤ ꯍꯣꯟꯕ ꯍꯧꯈ꯭ꯔꯦ ꯐꯨꯝꯗꯤ ꯑꯗꯨꯕꯨ ꯊꯤꯔꯛꯂꯤ ꯀꯗꯣꯝꯅ ꯂꯩꯈ꯭ꯔꯦ ꯃꯗꯨꯒꯤ ꯐꯨꯝꯗꯤꯗꯣ ꯃꯐꯝ ꯑꯁꯤꯋꯥꯏꯗ ꯅꯠꯇꯕ꯭ꯔꯥ ꯃꯗꯨꯅ ꯂꯩꯈꯤꯕꯗꯨꯕꯣ ꯃꯥꯅꯤ ꯃꯩꯔꯝ ꯃꯥꯏꯀꯩ ꯑꯁꯤꯗꯅꯤ ꯃꯐꯝ ꯑꯁꯤꯋꯥꯏꯗꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯐꯨꯝꯗꯤꯗꯨ ꯂꯩꯈꯤꯕꯗꯣ ꯑꯗꯨꯕꯨ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯦ
ꯂꯩꯕ ꯎꯗꯦꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯈꯟꯅꯅ ꯊꯤꯔꯤꯕ ꯐꯨꯝꯗꯤ ꯑꯗꯨ ꯊꯤꯕ ꯐꯪꯂꯝꯗꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯦ ꯃꯗꯨꯗ ꯈꯥꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯎꯔꯦꯝꯕꯤ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯕꯣ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯐꯨꯝꯗꯤ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ ꯏꯁꯥꯕꯤ ꯅꯤꯡꯊꯧ ꯄꯥꯠ ꯑꯁꯤꯗ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯐꯨꯝꯗꯤꯗꯨꯗ ꯍꯨꯝꯗꯨꯅ ꯃꯐꯝ ꯑꯃꯗ ꯁꯣꯏꯗꯅ ꯄꯨꯔꯝꯂꯒꯅꯤ ꯄꯂꯦꯞꯐꯝ ꯈꯪꯗꯕ ꯑꯇꯥꯎꯕ ꯐꯨꯝꯗꯤꯅ ꯃꯐꯝ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗꯤ ꯅꯣꯡꯊꯥꯡ ꯂꯩꯃ ꯀꯗꯥꯏ ꯃꯍꯥꯛꯅ ꯑꯃꯨꯛ ꯀꯗꯣꯝꯗ ꯃꯍꯥꯛꯁꯨ ꯂꯩꯕ ꯎꯗꯦꯅ ꯅꯣꯡꯊꯥꯡ ꯂꯩꯃ ꯁꯛꯍꯦꯟꯕꯤ ꯅꯣꯡꯊꯥꯡ ꯂꯩꯃ ꯃꯍꯥꯛꯁꯨ ꯄꯥꯠ ꯑꯁꯤꯒꯤ ꯑꯉꯧꯕ ꯅꯨꯡꯁꯤꯠꯄꯨ ꯀꯤꯖꯗꯨꯅ ꯃꯐꯝ ꯑꯃꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯒꯅꯤ ꯏꯁꯥꯕꯤ ꯅꯤꯡꯊꯧ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯆꯠꯂꯁꯤꯀꯣ ꯅꯨꯡꯇꯝꯅ ꯆꯠꯈꯤꯕꯅ ꯐꯅꯤ ꯅꯨꯡꯁꯤꯕꯅꯤꯗ ꯅꯣꯡꯊꯥꯡ ꯂꯩꯃ ꯍꯦ ꯂꯩꯔꯦꯟꯕꯤ ꯃꯇꯝ ꯑꯃꯗ ꯅꯪ ꯑꯃꯨꯛ ꯁꯣꯏꯗꯅ ꯊꯣꯛꯂꯛꯈꯣꯀꯣ ꯅꯪꯒꯤ ꯋꯥꯔꯤꯕꯨ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯃ ꯁꯤꯟꯕ ꯊꯨꯡꯅ ꯂꯤꯔꯛꯈꯣ ꯃꯨꯠꯅꯥꯏꯗꯅ ꯉꯥꯟꯕꯤ ꯅꯣꯡꯊꯥꯡ ꯂꯩꯃ ꯅꯪ ꯑꯃꯨꯛ ꯉꯜꯂꯛꯈꯣꯀꯣ ꯃꯄꯨꯡ ꯐꯥꯈꯤꯗ꯭ꯔꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯤ ꯍꯣꯟꯗꯣꯔꯛꯂꯤ ꯍꯤꯊꯥꯡꯐꯝ ꯇꯝꯅ ꯍꯣꯜꯂꯛꯏ ꯍꯤ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯈꯥꯝꯂꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯕꯥꯛ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯅꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯡ ꯄꯨꯗꯨꯅ ꯍꯤꯊꯥꯡꯐꯝ ꯇꯝꯅ ꯂꯥꯛꯏ ꯍꯤꯊꯥꯡꯐꯝꯅ ꯈꯥꯝꯂꯤꯕ ꯃꯍꯥꯛꯀꯤ ꯍꯤ ꯑꯗꯨꯗ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯃꯈꯥ ꯄꯥꯡꯕ ꯃꯥꯏꯀꯩꯔꯣꯝꯗ ꯍꯣꯟꯊꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯃꯄꯨꯛꯅꯤꯡꯗ ꯍꯥꯏꯖꯩ ꯄꯥꯠ ꯑꯁꯤꯗ ꯉꯥ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯃꯤ ꯃꯌꯥꯝ ꯑꯃꯅꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯑꯌꯥꯝꯕꯅ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗ ꯄꯥꯠ ꯑꯁꯤꯗ ꯃꯥꯒꯤ ꯍꯤꯗ ꯇꯣꯡꯅꯗꯨꯅ ꯀꯨꯝꯅꯩ ꯑꯗꯨꯒ ꯂꯥꯡ ꯊꯥꯗꯨꯅ ꯉꯥ ꯀꯌꯥ ꯑꯃ ꯐꯥꯅꯕ ꯍꯣꯠꯅꯩ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯁꯨ ꯑꯃꯅꯤ ꯑꯩꯁꯨ ꯉꯥꯃꯤ ꯅꯨꯄꯥꯅꯤ ꯃꯌꯥꯝꯅ ꯄꯥꯠ ꯑꯁꯤꯗ ꯉꯥ ꯐꯥꯕ ꯀꯨꯝꯅꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯈꯔ ꯉꯟꯅ ꯑꯩꯅ ꯀꯨꯝꯗꯨꯅ ꯉꯥ ꯈꯔ ꯍꯦꯟꯅ ꯐꯥꯍꯧꯗꯕ ꯌꯥꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯄꯥꯠ ꯑꯁꯤꯗ ꯉꯥ ꯐꯥꯕ ꯀꯨꯝꯅꯔꯛꯂꯒꯅꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯍꯤ ꯑꯗꯨꯕꯨ ꯍꯣꯜꯂꯝꯃꯤ ꯄꯥꯠꯌꯥꯏ ꯃꯄꯥ ꯌꯧꯔꯛꯄꯗꯨꯗꯅꯤ ꯃꯐꯝ ꯁ꯭ꯋꯥꯏꯗꯗꯤ ꯉꯥ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯂꯥꯡ ꯑꯁꯦ ꯍꯦꯛꯇ ꯂꯪꯂꯒꯦ ꯑꯗꯨꯒ ꯆꯪꯕ꯭ꯔꯥ ꯌꯦꯡꯂꯒꯦ ꯂꯥꯡ ꯑꯗꯨꯕꯨ ꯏꯃꯥꯏ ꯑꯗꯨꯗ ꯂꯪꯊꯣꯛꯂꯝꯃꯤ ꯊꯧꯔꯤ ꯑꯗꯨꯗꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤ ꯃꯇꯝꯗꯨ ꯑꯃꯝ ꯑꯉꯥꯟ ꯁꯦꯠꯅꯈꯤꯕꯗ ꯉꯥꯏꯔꯤ ꯃꯍꯥꯛ ꯅꯠꯇꯅ ꯀꯅꯥꯃꯠꯇ ꯄꯥꯠ ꯑꯗꯨꯗ ꯀꯨꯝꯂꯗꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯍꯤꯛꯅ ꯍꯤꯛꯅ ꯇꯦꯡꯊꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯉꯥꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯔꯛꯂꯝꯃꯤ ꯀꯅꯥꯅꯣ ꯀꯞꯂꯤꯕꯁꯤꯕꯨ ꯀꯅꯥꯅꯣ ꯅꯨꯄꯤꯔ ꯂꯥꯏꯔ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯅꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯣꯝꯕꯤ ꯆꯦꯛꯂꯥꯔ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯄꯥꯠ ꯑꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤꯔ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯀꯅꯥꯅꯣ ꯍꯥꯏꯌꯨ ꯑꯁꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯤꯕ ꯅꯪ ꯀꯅꯥꯅꯣ ꯃꯃꯤꯠ ꯑꯀꯣꯏꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯂꯩꯕꯗꯤ ꯎꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯇꯥꯈꯤꯕ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯑꯃꯨꯛ ꯇꯥꯈꯤꯗ꯭ꯔꯦꯅꯦ ꯍꯧꯖꯤꯛ ꯑꯩꯅ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯑꯣꯏꯔꯕ ꯖꯥꯠꯂꯅꯦ ꯅꯠꯇꯦꯗ ꯇꯨꯝꯗꯅ ꯃꯪꯕ ꯍꯧꯅꯗꯦ ꯑꯩ ꯋꯥꯈꯜ ꯆꯨꯕ ꯃꯤ ꯑꯃ ꯅꯠꯇꯦ ꯑꯗꯨꯗꯤ ꯃꯍꯥꯛ ꯀꯅꯥ ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯃꯍꯥꯛꯅ ꯊꯥꯔꯤꯕ ꯂꯥꯡ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯆꯤꯡꯈꯠꯄ ꯍꯧꯏ ꯂꯥꯡ ꯑꯗꯨ ꯑꯁꯨꯝ ꯆꯤꯡꯈꯠꯂꯛꯄꯗ ꯈꯔ ꯂꯨꯝꯇꯛ ꯇꯧꯔꯝꯃꯤ ꯉꯥꯜꯂꯛꯄ ꯂꯛꯇꯕꯗꯨꯗꯤ ꯎꯔꯦ ꯉꯥ ꯑꯃꯠꯇ ꯂꯛꯇꯕꯒꯨꯝ ꯇꯧꯏꯅꯦ ꯀꯔꯝꯅ ꯃꯁꯤꯗꯤ ꯆꯤꯡꯈꯠꯄ ꯑꯁꯤꯗꯅ ꯈꯔ ꯂꯨꯝꯒꯨꯝ ꯇꯧꯏ ꯍꯥꯏꯅ ꯈꯜꯂꯒ ꯉꯥ ꯑꯃꯠꯇ ꯂꯛꯇ꯭ꯔꯕ꯭ꯔꯅ ꯑꯩꯒꯤꯁꯤꯕꯨ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯊꯑꯣꯏꯅ ꯍꯧꯒꯠꯇꯨꯅ ꯉꯥ ꯐꯥꯕ ꯀꯨꯝꯂꯒ ꯀꯔꯤꯃꯠꯇ ꯐꯥꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯀꯔꯤ ꯀꯥꯟꯅꯅꯤ ꯑꯩꯅ ꯆꯤꯡꯈꯠꯄꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯝꯂꯤꯕꯁꯤꯅ ꯀꯔꯤꯕꯨ ꯌꯥꯎꯔꯤꯕꯖꯥꯠꯅꯣ ꯈꯟꯅ ꯈꯟꯅ ꯂꯥꯡ ꯑꯗꯨꯕꯨ ꯑꯁꯨꯝ ꯆꯤꯡꯈꯠꯂꯛꯄꯗ ꯂꯥꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯤ ꯑꯃ ꯌꯥꯎꯔꯛꯂꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯤ ꯃꯊꯟꯇ ꯉꯛꯆꯥꯅꯅ ꯍꯥꯏꯖꯩ ꯐꯤꯅꯤꯅꯦ ꯃꯁꯤꯗꯤ ꯑꯗꯨꯁꯨ ꯅꯨꯄꯤꯒꯤ ꯐꯤ ꯂꯥꯡ ꯑꯗꯨꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯆꯤꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯂꯥꯡ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯄꯟꯗꯨꯅ ꯌꯥꯎꯔꯛꯂꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯦ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯅꯨꯄꯤ ꯑꯩꯒꯤ ꯂꯥꯡꯁꯤ ꯅꯨꯄꯤ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯀꯅꯥꯅꯣ ꯃꯁꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯊꯟꯇ ꯀꯣꯏꯔꯥꯎ ꯂꯧꯖꯩ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯒꯤ ꯂꯥꯡ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯊꯨꯔꯦ ꯑꯩꯒꯤ ꯂꯥꯡ ꯃꯅꯨꯡ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯛꯂꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯅꯠꯇꯅ ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯗꯨꯕꯨ ꯀꯅꯥꯝꯇꯅ ꯇꯥꯔꯝꯗꯦ ꯂꯥꯡꯗ ꯄꯟꯗꯨꯅ ꯆꯤꯡꯈꯠꯂꯛꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯑꯃꯨꯛꯁꯨ ꯈꯜꯂꯤ
ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯂꯧꯊꯣꯛꯇꯨꯅ ꯏꯄꯥꯛ ꯑꯁꯤꯗ ꯑꯗꯨꯃꯛ ꯊꯥꯗꯈ꯭ꯔꯁꯤꯔ ꯑꯩꯍꯥꯛꯄꯨ? ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯍꯤ ꯑꯁꯤꯗ ꯍꯥꯞꯇꯨꯅ ꯌꯨꯝ ꯇꯝꯅ ꯄꯨꯈ꯭ꯔꯁꯤꯔ? ꯅꯨꯄꯤꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯑꯩꯅ ꯃꯃꯥꯡꯗ ꯎꯈꯤꯕ ꯃꯤꯁꯛ ꯑꯃꯗꯤ ꯃꯥꯟꯗꯦ꯫ ꯃꯥꯗꯦꯛꯁꯤꯒꯤ ꯏꯔꯣꯜꯅꯨꯡꯁꯤꯗ ꯃꯍꯥꯛꯅ ꯀꯔꯝꯅ ꯇꯧꯔꯝꯂꯤꯕ? ꯑꯩꯕꯨ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯗꯨꯗ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯍꯨꯟꯗꯣꯛꯂꯝꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯅꯠꯇꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯍꯤ ꯑꯗꯨ ꯊꯝꯂꯝꯃꯤ꯫ ꯂꯥꯡ ꯑꯗꯨ ꯂꯣꯏꯅ ꯀꯣꯟꯁꯤꯟꯗꯨꯅ ꯍꯤꯔꯨꯕꯥꯛꯇ ꯍꯥꯞꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯤ ꯑꯗꯨ ꯍꯤꯊꯥꯡꯐꯝ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯍꯣꯟꯗꯣꯔꯛꯏ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯝꯈꯠꯂꯤ ꯑꯗꯨꯒ ꯂꯝꯕꯤꯗꯨꯗ ꯂꯥꯎꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯄꯥꯠꯇ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯇꯥꯎꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯅꯨꯄꯤꯁꯦ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯂꯔꯣ꯫ ꯋꯥꯊꯣꯛ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯗꯨꯃ ꯄꯨꯝꯅꯤꯟ ꯅꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯨꯄꯤꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯂꯪꯂꯥ ꯂꯪꯖꯤꯜ ꯑꯃꯠꯇ ꯀꯅꯥꯝꯇꯅ ꯈꯪꯕ ꯑꯗꯨꯃꯛ ꯉꯝꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯅꯤꯡꯊꯧꯈꯥꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯎꯔꯦꯝꯕꯤ, ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯔꯛꯂꯦ꯫ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯊꯧꯗꯣꯛꯁꯦ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯅꯣꯡꯃꯇ ꯐꯥꯎꯕ ꯈꯜꯂꯨꯗꯦ꯫ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯅꯣꯡꯃꯇ ꯐꯥꯎꯕ ꯑꯩꯗꯤ ꯅꯤꯡꯂꯨꯗꯦ꯫ ꯈꯜꯂꯨꯗꯕ ꯅꯤꯡꯂꯨꯗꯕ ꯀꯌꯥꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯤꯃꯥꯡ ꯑꯁꯤꯗ ꯆꯣꯡꯊꯣꯛꯇꯨꯅ ꯂꯩꯔꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯗꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯀꯣ꯫ ꯍꯟꯗꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯤ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯏꯪꯅ ꯇꯞꯅ ꯃꯨꯟꯅ ꯑꯃꯨꯛꯇ ꯊꯤꯗꯣꯛꯈꯤꯁꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯥꯠꯇ ꯃꯤ ꯑꯁꯤꯕ, ꯈꯨꯜꯂꯛ ꯂꯩꯀꯥꯏꯗ ꯑꯁꯤꯕ ꯌꯥꯎꯔꯛꯄ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯔꯤ ꯂꯣꯏꯅ ꯂꯩꯅꯒꯅꯤ꯫ ꯂꯪꯂꯥ ꯑꯁꯤꯒꯤ ꯂꯪꯖꯤꯜꯕꯨ ꯀꯨꯞꯅ ꯊꯤꯔꯁꯤ꯫ ꯏꯪꯅ ꯇꯞꯅ ꯂꯩꯕꯥꯛ ꯃꯔꯥ ꯆꯦꯠꯅ ꯄꯥꯟꯖꯔꯝꯕ ꯑꯩꯒꯤ ꯂꯩꯕꯥꯛꯅꯤ꯫ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯗꯨꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯕꯨ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯣꯏꯍꯟꯕꯅꯣ? ꯑꯩꯒꯤ ꯌꯦꯛꯅꯕ ꯀꯅꯥ ꯑꯃ ꯂꯩꯗꯨꯅ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯇꯦꯝꯁꯤꯡꯅꯕꯅꯣ? ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯤꯒꯤ ꯊꯧꯏꯜꯁꯤꯅꯤ ꯃꯥꯟꯗꯦ꯫ ꯆꯤꯡꯒꯨ ꯂꯩ ꯃꯍꯥꯛꯀꯤ ꯅꯣꯡꯗꯝꯈꯣ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯅꯤꯡꯏ꯫ ꯏꯁꯥꯕꯤ ꯅꯤꯡꯊꯧ, ꯂꯥꯏꯐꯝꯁꯤꯡ ꯑꯁꯤ ꯇꯝꯅ ꯆꯠꯇꯨꯅ ꯆꯤꯡꯒꯨ ꯂꯩꯕꯥꯛꯃꯨꯛꯇ ꯊꯧꯅꯤꯔꯨꯁꯤ꯫ ꯑꯃꯥꯏꯕꯤ ꯂꯩꯕꯥꯛ ꯇꯥꯗꯨꯅ ꯀꯔꯤ ꯀꯔꯝꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯁꯤ꯫ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯐꯤꯕꯝ ꯑꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯨꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯆꯤꯡ ꯑꯁꯤꯗ ꯆꯠꯇꯨꯅ ꯑꯃꯥꯏꯕꯤ ꯂꯩꯕꯥꯛ ꯂꯧꯕ ꯍꯥꯏꯕ? ꯎꯔꯦꯝꯕꯤ, ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕꯁꯤ ꯆꯤꯡꯒꯨ ꯂꯩ ꯃꯍꯥꯛꯅꯤꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤꯀꯣ꯫ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯀꯌꯥꯁꯦ ꯆꯤꯡꯒꯨ ꯃꯍꯥꯛꯅꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤꯀꯣ꯫ ꯃꯗꯨꯅ ꯆꯨꯝꯕ ꯇꯥꯏ꯫ ꯂꯩꯕꯥꯛ ꯂꯧꯕꯅ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯅ ꯂꯥꯡꯇꯛꯅꯔꯤꯕ ꯄꯨꯝꯕꯁꯦ ꯃꯗꯨꯅ ꯂꯩꯈꯥꯏ ꯇꯥꯕ ꯁꯣꯏꯗꯅ ꯉꯝꯂꯒꯅꯤ꯫ ꯑꯩ ꯆꯠꯇꯕ ꯌꯥꯗꯦ꯫ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯐꯝꯂꯤꯕꯗꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯃꯗꯨꯗ ꯃꯍꯥꯔꯥꯅꯤꯅ ꯈꯥꯝꯃꯤ꯫ ꯏꯁꯥꯕꯤ ꯅꯤꯡꯊꯧ, ꯍꯧꯖꯤꯛ ꯑꯁꯦ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ, ꯑꯍꯤꯡ ꯅꯣꯡꯌꯥꯏꯅꯤ꯫ ꯀꯔꯤꯅꯣ ꯅꯈꯣꯡ ꯑꯗꯨꯕꯨ ꯊꯥꯡꯒꯦ ꯈꯜꯂꯤꯕ? ꯏꯁꯦ ꯑꯃꯨꯛꯇ ꯇꯞꯊꯕꯤꯀꯣ꯫ ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯜꯂꯒ ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯒ ꯄꯨꯟꯅ ꯆꯠꯁꯤ꯫ ꯃꯇꯝ ꯑꯁꯤ ꯊꯦꯡꯂꯤ꯫ ꯈꯣꯝꯂꯦꯟ ꯇꯨꯝꯈꯣꯟ ꯇꯥꯅꯕ ꯇꯧꯔꯁꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯁꯦ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯡꯇꯛꯅꯗꯨꯅ ꯂꯩꯔꯒ ꯑꯩꯅ ꯀꯔꯝꯅ ꯍꯌꯦꯡꯒꯤ ꯏꯅꯨꯡ ꯉꯥꯟꯕ ꯉꯥꯏꯒꯅꯤ? ꯑꯩꯅ ꯀꯔꯝꯅ ꯐꯃꯨꯡꯗ ꯈꯣꯝꯂꯦꯟ ꯇꯨꯝꯈꯣꯟ ꯇꯥꯟꯒꯅꯤ? ꯎꯔꯦꯝꯕꯤ, ꯑꯩ ꯆꯠꯀꯦ꯫ ꯍꯧꯖꯤꯛꯃꯛ ꯑꯩ ꯆꯠꯀꯦ꯫ ꯑꯩꯒꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯅ ꯑꯁꯤ ꯌꯧꯅ ꯋꯥꯗꯨꯅ ꯂꯩꯔꯒ ꯑꯩꯅ ꯀꯔꯤꯒꯤ ꯍꯌꯦꯡ ꯉꯥꯏꯗꯨꯅ ꯂꯩꯒꯅꯤ? ꯑꯩ ꯏꯊꯟꯇ ꯆꯠꯀꯦ꯫ ꯑꯣꯟꯅꯔꯦ ꯑꯣꯟꯅꯔꯦ, ꯋꯥꯍꯩ ꯑꯗꯨ ꯑꯣꯟꯅꯔꯦ꯫ ꯏꯁꯥꯕꯤ, ꯍꯌꯦꯡ ꯑꯗꯨ ꯐꯥꯎꯕꯗꯒꯤ ꯉꯥꯏꯈꯤꯁꯤ ꯀꯩꯗꯧꯕꯒꯦ? ꯀꯨꯏꯗ꯭ꯔꯦ, ꯏꯅꯨꯡ ꯃꯁꯨ ꯉꯥꯟꯒꯗꯧꯕ꯫ ꯑꯃꯨꯛꯇ ꯇꯞꯊꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯁꯥꯁꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯉꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯂꯥꯏꯐꯝ ꯑꯗꯨ ꯇꯝꯅ ꯆꯤꯡꯗꯨꯅ ꯄꯨꯕꯒꯨꯝ ꯇꯧꯔꯦ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯇꯕ ꯌꯥꯗꯦ꯫ ꯅꯤꯡꯊꯧꯈꯥꯕꯅ ꯃꯐꯝ ꯑꯗꯨꯗ ꯆꯤꯡ ꯑꯗꯨꯗ ꯆꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯎꯔꯦꯝꯕꯤꯅ ꯀꯟꯅ ꯍꯥꯏꯖꯗꯨꯅ ꯈꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅꯤꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯀꯣꯟꯅ ꯊꯪꯗ ꯎꯔꯦꯝꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯑꯍꯤꯡ ꯇꯥꯡꯂꯧ ꯑꯁꯤꯗ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯕꯅꯤꯅ ꯆꯠꯄꯤꯔꯣ꯫ ꯏꯁꯥꯕꯤ, ꯅꯪꯅ ꯆꯠꯄ ꯑꯁꯤꯗ ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯁꯨ ꯅꯇꯨꯡ ꯏꯟꯖꯔꯛꯀꯦ꯫ ꯑꯩꯒ ꯄꯨꯟꯅ ꯆꯠꯁꯤ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯑꯩꯍꯥꯛ ꯏꯊꯟꯇ ꯆꯠꯀꯅꯤ꯫ ꯅꯪ ꯃꯐꯝ ꯑꯁꯤꯗ
ꯐꯖꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯨ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯆꯠꯇꯨꯅ ꯆꯤꯡꯎ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯔꯨꯝꯖꯒꯅꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯕꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯊꯤꯗꯣꯛꯀꯅꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯗꯨꯕꯨ ꯑꯩꯅ ꯅꯤꯖꯒꯅꯤ ꯃꯇꯝ ꯑꯁꯦ ꯑꯍꯤꯡꯅ ꯍꯥꯏꯕ ꯈꯪꯏ ꯅꯨꯄꯤ ꯅꯪꯅ ꯑꯍꯤꯡ ꯑꯁꯤꯗ ꯀꯔꯝꯅ ꯄꯥꯠ ꯂꯥꯟꯅ ꯆꯠꯀꯅꯤ ꯅꯪ ꯂꯩꯔꯝꯈꯣ ꯅꯅꯥꯎ ꯑꯣꯏꯕꯤꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ꯭ꯔꯣ ꯑꯩ ꯑꯁꯦ ꯅꯪꯒꯤ ꯇꯥꯂꯣꯏ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯣ ꯑꯩꯕꯨꯁꯨ ꯄꯨꯗꯨꯅ ꯆꯠꯄꯤꯌꯨ ꯃꯍꯥꯔꯥꯅꯤꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯖꯕꯗ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯑꯔꯣꯏꯕꯗ ꯅꯤꯡꯊꯧꯈꯥꯕ ꯃꯍꯥꯛ ꯈꯛꯇ ꯆꯠꯄ ꯇꯥꯔꯦ ꯏꯁꯥꯅ ꯑꯩ ꯑꯃꯨꯛ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯒꯅꯤ ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ ꯂꯩꯕꯥꯛꯀꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯊꯋꯥꯏ ꯑꯁꯤ ꯊꯥꯈ꯭ꯔꯕꯁꯨ ꯆꯤꯡꯅꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯔꯥꯅꯤ ꯎꯔꯦꯝꯕꯤꯅ ꯃꯐꯝ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯉꯁꯤꯒꯤ ꯑꯍꯤꯡꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯏꯪ ꯇꯞꯀꯟꯕ ꯅꯤꯡꯊꯧꯈꯥꯕ ꯃꯍꯥꯛꯁꯨ ꯃꯕꯨꯡꯅꯤꯡ ꯑꯗꯨꯕꯨ ꯈꯥꯝꯕ ꯀꯧꯕ ꯌꯥꯗꯅ ꯑꯍꯤꯡꯒꯤ ꯊꯦꯡꯅ ꯇꯥꯡꯂꯧ ꯑꯗꯨꯗ ꯃꯗꯣ ꯃꯊꯟꯇ ꯆꯠꯈ꯭ꯔꯦ ꯀꯔꯤꯕꯨ ꯑꯣꯏꯔꯛꯄ ꯋꯥꯗꯕ ꯉꯝꯗꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯃꯤ ꯑꯗꯨꯕꯨ ꯆꯦꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯤꯀꯧ ꯊꯥꯒꯧꯔꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯅꯤꯡꯊꯧꯈꯥꯕ ꯍꯤ ꯑꯗꯨ ꯃꯊꯟꯇ ꯄꯥꯠ ꯑꯗꯨ ꯍꯣꯜꯂꯛꯏ ꯄꯥꯠ ꯑꯗꯨꯗ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯤ ꯀꯅꯥꯃꯠꯇꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯗꯦ ꯃꯕꯨꯡꯅꯤꯡ ꯑꯗꯨꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯅ ꯍꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯍꯣꯜꯂꯤ ꯄꯥꯠ ꯃꯌꯥꯏ ꯑꯗꯨꯗꯅꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯊꯛ ꯏꯄꯣꯝ ꯍꯧꯔꯛꯏ ꯐꯨꯝꯗꯤ ꯁꯣꯏꯅꯧꯁꯤꯡ ꯑꯗꯨꯁꯨ ꯊꯛ ꯊꯛ ꯅꯤꯛꯂꯛꯏ ꯅꯤꯡꯊꯧꯈꯥꯕ ꯃꯍꯥꯛꯅ ꯍꯣꯜꯂꯤꯕ ꯍꯤ ꯑꯗꯨꯁꯨ ꯊꯣꯛ ꯊꯣꯛ ꯅꯣꯝꯂꯛꯏ ꯏꯊꯛ ꯏꯄꯣꯝ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯍꯤ ꯑꯗꯨ ꯅꯣꯝꯂꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏꯗ ꯈꯜꯂꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯑꯀꯟꯕ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯇꯅ ꯀꯔꯝꯅ ꯏꯊꯛ ꯏꯄꯣꯝ ꯍꯧꯔꯛꯂꯤꯕꯅꯣ ꯍꯤ ꯑꯁꯤ ꯊꯣꯛ ꯊꯣꯛ ꯍꯦꯛ ꯅꯣꯝꯃꯤ ꯁꯣꯏꯗꯅ ꯏꯄꯥꯛ ꯑꯁꯤꯗ ꯂꯨꯞꯄ ꯇꯥꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯄꯥꯠ ꯑꯁꯤꯒꯤ ꯄꯥꯠꯌꯥꯏ ꯏꯔꯦꯞ ꯌꯥꯝꯅ ꯂꯨꯕ ꯃꯐꯝꯅꯤ ꯃꯐꯝ ꯑꯁꯤꯗ ꯍꯤ ꯏꯔꯨꯞꯂꯕꯗꯤ ꯀꯝꯗꯧꯅꯤ ꯑꯩꯒꯤ ꯄꯟꯊꯨꯡꯐꯝ ꯑꯁꯦ ꯑꯁꯨꯃꯛ ꯌꯧꯗꯕ ꯇꯥꯔꯤꯗꯔꯥ ꯏꯊꯛ ꯏꯄꯣꯝꯗꯨ ꯍꯦꯟꯅ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯏ ꯍꯤ ꯑꯗꯨꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯅꯣꯝꯂꯛꯏ ꯑꯍꯤꯡ ꯑꯗꯨꯗ ꯄꯥꯛꯂꯕ ꯏꯄꯥꯛ ꯏꯌꯥꯏ ꯑꯗꯨꯗ ꯅꯤꯡꯊꯧꯈꯥꯕ ꯂꯝꯃꯨꯛꯅꯔꯤ ꯆꯦꯟꯊꯣꯛꯐꯝꯁꯨ ꯂꯩꯇ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯤ ꯎꯔꯦꯝꯕꯤ ꯏꯁꯥꯅ ꯅꯨꯡꯁꯤꯕꯤ ꯅꯪꯅ ꯑꯩꯕꯨ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯈꯝꯈꯤꯕꯗꯣ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯑꯩꯅ ꯃꯥꯌꯣꯛꯅꯔꯒꯅꯤ ꯈꯪꯕꯒꯤ ꯑꯣꯏꯔꯝꯂꯕꯀꯣ ꯅꯨꯄꯤꯒꯤ ꯋꯥꯕꯨ ꯑꯩꯅ ꯊꯑꯣꯏꯗꯗꯨꯅ ꯅꯨꯄꯥ ꯏꯇꯤꯛꯅꯤ ꯍꯥꯏꯗꯨꯅ ꯃꯝꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯏꯗꯣꯝ ꯏꯊꯟꯇ ꯋꯥꯛꯌꯩ ꯍꯤꯕꯨ ꯍꯣꯟꯗꯨꯅ ꯄꯥꯠ ꯑꯁꯤꯕꯨ ꯂꯥꯜꯂꯛꯄꯗꯤ ꯄꯥꯠ ꯑꯁꯤꯒꯤ ꯄꯥꯠꯌꯥꯏꯗ ꯏꯊꯛ ꯏꯄꯣꯝꯅ ꯃꯥꯏꯀꯩ ꯃꯔꯤꯗ ꯊꯠꯆꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯩꯒꯤ ꯍꯤ ꯑꯁꯦ ꯏꯁꯤꯡꯗ ꯂꯨꯞꯈꯤꯒꯗꯧꯔꯦ ꯏꯁꯥꯅꯧ ꯅꯁꯥꯕꯤꯒꯤ ꯌꯥꯏꯕꯤ ꯑꯁꯦ ꯑꯃꯨꯛꯇ ꯀꯜꯂꯔꯣꯕ ꯅꯪꯅ ꯏꯅꯨꯡ ꯉꯥꯟꯕ ꯉꯥꯏꯕꯤꯌꯨ ꯍꯥꯏꯕꯗꯣ ꯉꯥꯏꯔꯝꯂꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯨꯝꯅ ꯈꯛ ꯑꯣꯏꯔꯝꯂꯣꯏꯀꯣ ꯀꯟꯁꯤꯜꯂꯛꯂꯤꯕ ꯏꯊꯛ ꯏꯄꯣꯝ ꯑꯗꯨꯅ ꯍꯤ ꯑꯗꯨꯕꯨ ꯏꯔꯣꯜꯅꯨꯡꯅ ꯆꯤꯡꯊꯈ꯭ꯔꯤ ꯍꯤ ꯑꯗꯨ ꯏꯁꯤꯡꯗ ꯂꯨꯞꯂꯤ ꯅꯤꯡꯊꯧꯈꯥꯕ ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯗꯨ ꯇꯥꯁꯤꯜꯂꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯀꯟꯅ ꯀꯟꯅ ꯂꯥꯎꯖꯩ ꯀꯣꯟꯅ ꯊꯪꯗ ꯑꯔꯣꯏꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯃꯈꯣꯡ ꯃꯈꯨꯠ ꯀꯥꯎꯕ ꯉꯝꯂꯛꯇ꯭ꯔꯦ ꯈꯣꯟꯖꯦꯜ ꯑꯗꯨ ꯌꯥꯝꯅ ꯋꯥꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯂꯩꯃ ꯅꯣꯡꯊꯥꯡ ꯂꯩꯃ ꯂꯩꯃ ꯅꯣꯡꯊꯥꯡ ꯂꯩꯃ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯑꯩꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯕꯨ ꯂꯧꯔꯕ ꯅꯣꯡꯊꯥꯡ ꯂꯩꯃ ꯋꯥꯍꯩ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯅꯤꯡꯊꯧꯈꯥꯕ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯔꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯏꯃꯥꯏꯊꯛ ꯑꯗꯨꯗ ꯇꯥꯎꯗꯨꯅ ꯂꯩꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯏꯊꯛ ꯏꯄꯣꯝ ꯍꯧꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯅꯦꯝꯈ꯭ꯔꯦ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯃꯒꯨꯝ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯅꯈ꯭ꯔꯤ ꯑꯗꯨꯕꯨ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯍꯪꯗꯤ ꯅꯣꯡꯊꯥꯡ ꯂꯩꯃ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ ꯃꯍꯥꯛꯊꯛ ꯁꯤꯔꯕ ꯅꯤꯡꯊꯧꯈꯥꯕꯒꯤ ꯍꯛꯆꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏꯁꯨ ꯁꯣꯏꯗꯅ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯈꯤꯒꯅꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯃꯛꯇꯗꯅꯤ ꯁꯣꯝꯗꯅ ꯀꯣꯅꯨꯡꯒꯤ ꯐꯝꯖꯥꯎ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯎꯔꯦꯝꯕꯤ ꯍꯤꯞꯂꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯗꯨꯅ ꯂꯩꯇꯥꯐꯝ ꯑꯃꯠꯇ ꯈꯪꯂꯝꯗꯦ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯍꯨꯜ ꯈꯣꯡꯖꯤꯜ ꯑꯗꯨ ꯌꯥꯝꯅ ꯀꯟꯈꯠꯂꯛꯏ ꯎꯔꯦꯝꯕꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯊꯟꯇ ꯍꯥꯏꯖꯩ ꯑꯩꯒꯤ ꯃꯤꯍꯨꯜ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯇꯥꯗ꯭ꯔꯤꯕ ꯑꯁꯤꯅ ꯃꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯆꯠꯈꯤꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯑꯍꯤꯡ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯈꯨꯗꯣꯡꯊꯤꯕꯒ ꯅꯪꯂꯕ ꯖꯥꯠꯂꯥ ꯏꯁꯥꯕꯤ ꯅꯄꯥꯎ ꯀꯔꯤ ꯂꯩꯕꯒꯦ ꯅꯅꯥꯎ ꯑꯣꯏꯕꯤꯒꯤ ꯊꯃꯣꯏ ꯑꯁꯤꯕꯨ
ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯡꯇꯛꯅꯍꯜꯂꯤꯕꯁꯤꯕꯨ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯉꯝꯗ꯭ꯔꯤ꯫ ꯃꯍꯥꯔꯥꯅꯤ ꯎꯔꯦꯝꯕꯤꯅ ꯑꯍꯤꯡ ꯑꯗꯨꯃ ꯃꯤꯠꯂꯨ ꯀꯪꯂꯥ ꯑꯃꯠꯇ ꯎꯏꯁꯤꯟꯗꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯀꯧꯕꯗꯤ ꯂꯩꯈꯤꯗꯦ꯫ ꯁꯖꯤꯛ ꯃꯁꯣꯡ ꯅꯦꯝꯈ꯭ꯔꯦ, ꯑꯃꯝ ꯑꯉꯥꯟ ꯁꯦꯠꯅꯈ꯭ꯔꯦ꯫ ꯃꯅꯤꯡꯒꯤ ꯀꯩꯔꯦꯟ ꯌꯦꯟꯕꯥꯅ ꯑꯌꯨꯛꯀꯤ ꯏꯁꯩ ꯁꯛꯂꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯎꯔꯦꯝꯕꯤ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯊꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨ ꯀꯣꯅꯨꯡꯒꯤ ꯃꯤ ꯑꯃꯠꯇ ꯍꯧꯒꯠꯅꯗ꯭ꯔꯤ꯫ ꯃꯊꯟꯇ ꯍꯤꯊꯥꯡꯐꯝ ꯇꯝꯅ ꯆꯦꯟꯖꯠ ꯆꯠꯂꯝꯃꯤ꯫ ꯍꯤꯊꯥꯡꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯍꯤ ꯑꯃꯗ ꯀꯥꯈꯠꯂꯤ꯫ ꯅꯧ ꯑꯗꯨ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯍꯣꯜꯂꯝꯃꯤ꯫ ꯂꯣꯏꯕꯤꯁꯤꯡ ꯑꯁꯤꯗ ꯆꯤꯡꯉꯨ ꯂꯥꯏꯕꯨ ꯈꯨꯔꯨꯝꯒꯅꯤ, ꯑꯃꯥꯏꯕꯤ ꯂꯩꯕꯥꯎ ꯂꯧꯒꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯄꯥꯠ ꯑꯗꯨꯗ ꯑꯁꯨꯝ ꯍꯣꯜꯂꯛꯄꯅ ꯄꯥꯠ ꯑꯗꯨꯒꯤ ꯃꯌꯥꯏ ꯌꯧꯔꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤ ꯎꯔꯦꯝꯕꯤꯅ ꯃꯃꯤꯠꯅ ꯀꯔꯤꯅꯣꯃ ꯎꯔꯛꯂꯤ꯫ ꯏꯄꯥꯛ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯅ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯗꯨꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇꯨꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯀꯅꯥꯅꯣ? ꯀꯅꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅꯣ ꯏꯌꯥꯏ ꯑꯁꯤꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯣ? ꯀꯅꯥꯕꯨꯅꯣ ꯃꯔꯥꯏꯕꯛ ꯊꯤꯔꯤꯕ ꯃꯤꯁꯛ ꯑꯁꯤꯕꯣ? ꯍꯤ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯍꯣꯟꯖꯤꯜꯂꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯍꯟꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯎꯔꯦꯝꯕꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯦꯟꯊꯔꯛꯏ꯫ ꯑꯇꯠ ꯑꯀꯝ ꯂꯩꯇꯅ ꯆꯨꯕ ꯏꯉꯥꯒꯤ ꯅꯣꯡꯒ ꯄꯥꯡꯈꯛ ꯑꯣꯏꯔꯔꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯆꯩ꯫ ꯏꯁꯥꯕꯤ, ꯅꯅꯥꯎ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝ ꯑꯁꯤꯅ ꯕꯦꯜ ꯑꯗꯨꯗ ꯅꯥꯗꯣꯝꯅ ꯊꯟꯗ ꯆꯠꯈ꯭ꯔꯕꯣꯏ? ꯄꯥꯛꯂ ꯏꯔꯦꯜ ꯏꯄꯥꯛ ꯑꯁꯤꯗ ꯏꯁꯥꯕꯤ ꯅꯪꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯁꯤꯅ ꯇꯥꯗꯨꯅ ꯂꯩꯕ ꯎꯔꯒ ꯑꯩꯕꯨ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯁꯤꯕ? ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯏꯁꯥꯕꯤ ꯅꯪꯕꯨ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯈꯥꯝꯖꯈꯤꯕ, ꯏꯅꯨꯡ ꯃꯥꯅ ꯉꯥꯜꯂꯀꯥꯟ ꯆꯠꯂꯨ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯖꯈꯤꯕ ꯑꯗꯨꯗ ꯅꯪꯅ ꯌꯥꯕꯤꯔꯝꯈꯤꯕ ꯊꯣꯛꯂꯕꯗꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯦ ꯈꯛ ꯑꯣꯏꯔꯝꯂꯣꯏꯀꯣ꯫ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯅ ꯈꯥꯝꯕ ꯌꯥꯗ, ꯑꯩꯅ ꯅꯇꯨꯡ ꯏꯟꯅꯒꯦ ꯍꯥꯏꯅ ꯍꯥꯏꯕꯗꯁꯨ ꯌꯥꯗ ꯅꯗꯣꯝꯅ ꯊꯟꯗ ꯍꯥꯊꯨꯅ ꯆꯠꯈꯤꯕ ꯑꯗꯨꯗꯤ ꯑꯁꯤ ꯂꯝꯕꯦꯜ ꯑꯗꯨꯗ ꯆꯠꯂꯤꯕ ꯑꯣꯏꯔꯦꯀꯣ꯫ ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯅꯍꯥꯛ ꯌꯥꯎꯗꯅ ꯃꯐꯝ ꯑꯁꯤꯗꯤ ꯍꯤꯡꯍꯧꯒꯅꯤ? ꯑꯩꯕꯨꯁꯨ ꯅꯇꯨꯡ ꯏꯟꯅꯔꯛꯀꯦ, ꯑꯩꯕꯨꯁꯨ ꯉꯥꯏꯔꯝꯈꯣ, ꯑꯩꯕꯨꯁꯨ ꯉꯥꯏꯔꯝꯈꯣ ꯏꯁꯥꯕꯤ꯫ ꯇꯝꯕ ꯉꯝꯕ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯅꯠꯇꯦ꯫ ꯉꯁꯤ ꯅꯣꯛꯈꯤꯕ ꯃꯑꯣꯟ ꯃꯤꯅꯣꯛ ꯑꯗꯨ ꯍꯌꯦꯡꯁꯨ ꯑꯗꯨꯃꯛ ꯅꯣꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯅꯤꯡꯊꯧꯀꯥꯕ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯗꯨꯕꯨ ꯀꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯅ ꯉꯥꯎꯔꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇ ꯃꯗꯣ ꯃꯊꯟꯇ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯠ ꯑꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤ ꯅꯣꯡꯊꯥꯡꯂꯩꯃ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧꯀꯥꯕꯒꯤ ꯍꯤ ꯑꯗꯨꯕꯨ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯍꯟꯗꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯈꯤꯕꯅꯤ꯫ ꯅꯣꯡꯊꯥꯡꯂꯩꯃ ꯍꯥꯏꯔꯤꯕꯁꯤ ꯄꯥꯠ ꯑꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯃꯊꯟꯇ ꯍꯥꯏꯖꯩ, ꯅꯣꯡꯊꯥꯡꯂꯩꯃꯅꯤ ꯑꯩ, ꯁꯨꯝꯍꯠ ꯌꯥꯏꯆꯦꯟꯕꯤ ꯅꯣꯡꯊꯥꯡꯂꯩꯃ, ꯑꯩꯒꯤ ꯊꯋꯥꯏꯅ ꯄꯥꯝꯈ꯭ꯔꯕ ꯅꯪꯕꯨ ꯑꯩꯅ ꯀꯔꯝꯅ ꯂꯧꯔꯣꯏ? ꯂꯧꯒꯅꯤ, ꯅꯪꯒꯤ ꯊꯋꯥꯏꯕꯨ ꯂꯧꯒꯅꯤ꯫ ꯁꯣꯝꯗꯅ ꯎꯔꯦꯝꯕꯤꯅ ꯃꯁꯥꯕꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯌꯥꯋꯥ ꯃꯈꯥ ꯑꯁꯨꯝꯅ ꯇꯥꯔꯛꯏ꯫ ꯉꯝꯂꯣꯏ, ꯑꯩ ꯏꯊꯟꯇ ꯍꯤꯡꯕ ꯉꯝꯂꯣꯏ, ꯑꯩꯁꯨ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯅꯔꯛꯀꯅꯤ꯫ ꯅꯣꯡꯊꯥꯡꯂꯩꯃ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯔꯣ, ꯅꯪꯒꯤ ꯅꯇꯝꯕꯥꯛ ꯑꯁꯤꯗ ꯂꯃꯨꯛꯅꯔꯕ ꯑꯩꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯔꯣ꯫ ꯑꯩ ꯃꯈꯥ ꯇꯥꯅ ꯍꯤꯡꯅꯤꯡꯗ꯭ꯔꯦ, ꯑꯩ ꯃꯈꯥ ꯇꯥꯅ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯎꯔꯦꯝꯕꯤ ꯃꯁꯥꯕꯤ ꯅꯤꯡꯊꯧꯕꯨ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨ ꯌꯦꯡꯉꯝꯗ꯭ꯔꯦ꯫ ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯄꯥꯠ ꯑꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤ ꯅꯣꯡꯊꯥꯡꯂꯩꯃ ꯃꯍꯥꯛꯅ ꯎꯔꯕꯗ ꯃꯊꯟꯇ ꯊꯃꯣꯏꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗꯅꯤ ꯎꯔꯦꯝꯕꯤ ꯍꯤꯔꯨꯕꯥꯛ ꯑꯗꯨꯗ ꯂꯦꯞꯈꯠꯂꯛꯏ꯫ ꯃꯃꯥꯏ ꯑꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯅꯨꯡꯁꯤꯅ ꯍꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯐꯟ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯂꯨꯔꯕ ꯏꯄꯥꯛ ꯑꯗꯨꯗ ꯃꯗꯣ ꯃꯊꯟꯇ ꯊꯋꯥꯏ ꯊꯥꯖꯔꯦ꯫ ꯅꯨꯡꯁꯤꯕꯒꯤ ꯂꯥꯏꯔꯦꯝꯕꯤ ꯅꯣꯡꯊꯥꯡꯂꯩꯃ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯊꯧꯏꯟꯁꯤꯡ ꯑꯣꯟꯅꯔꯝꯂꯦ꯫ ꯅꯨꯖꯥ ꯅꯪꯅ ꯄꯥꯔꯤ ꯑꯣꯏꯕ ꯃꯍꯥꯛꯄꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯈꯪꯕ ꯉꯝꯍꯧꯗ꯭ꯔꯤ꯫ ꯑꯩ ꯑꯁꯦ ꯌꯥꯝꯅ ꯄꯪꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯅꯨꯡꯁꯤꯕꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯃꯍꯥꯟꯁꯨ ꯑꯣꯏꯕ ꯃꯍꯥꯛꯄꯨ ꯄꯥꯝꯖꯈꯤ꯫ ꯑꯄꯥꯝꯕꯒꯤ ꯃꯌꯥꯏꯅ ꯑꯩꯗꯒꯤ ꯑꯣꯏꯅꯤꯡꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯩꯅ ꯅꯈꯣꯏ ꯑꯅꯤ ꯎꯅꯐꯝ ꯐꯨꯝꯗꯤ ꯑꯗꯨꯕꯨ ꯊꯤꯔꯕꯗ
ꯑꯩꯅ ꯀꯦꯀꯨ ꯂꯣꯠꯈꯤꯕꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯅꯤꯡꯊꯧꯈꯥꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯎꯔꯦꯝꯕꯤꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯜꯂꯛꯄꯗ ꯄꯥꯠ ꯑꯗꯨꯒꯤ ꯃꯐꯝ ꯑꯃꯗ ꯍꯤ ꯑꯗꯨꯕꯨ ꯍꯣꯟꯖꯤꯟꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯝꯗꯤ ꯑꯃꯈꯛꯄꯨ ꯊꯤꯈꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯤꯈꯤꯕ ꯐꯨꯝꯗꯤ ꯑꯗꯨꯗꯤ ꯂꯩꯕ ꯀꯧꯕ ꯎꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯐꯨꯝꯗꯤ ꯃꯔꯛ ꯑꯗꯨꯗ ꯂꯣꯠꯂꯤꯕ ꯅꯣꯡꯊꯥꯡꯂꯩꯃ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯟꯈꯤ: ꯅꯣꯡꯊꯥꯡꯂꯩꯃ ꯂꯩꯔꯦꯝꯕꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤꯅ ꯈꯣꯏꯗꯥꯖꯕ ꯃꯥꯟꯖ ꯃꯍꯥꯛꯄꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤꯁꯨ ꯂꯣꯏꯅꯔꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯃꯊꯟꯇ ꯂꯥꯛꯂꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤꯅ ꯀꯌꯥꯗ ꯍꯔꯥꯎꯖꯔꯝꯒꯅꯤ꯫ ꯑꯩꯅ ꯀꯦꯀꯨ ꯂꯣꯠꯂꯤꯕ ꯐꯨꯝꯗꯤ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯎꯅꯐꯝꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯐꯨꯝꯗꯤ ꯑꯁꯤ ꯇꯝꯅ ꯂꯥꯛꯂꯤ, ꯑꯗꯨꯕꯨ ꯑꯩꯅ ꯐꯨꯝꯗꯤ ꯑꯁꯤꯕꯨ ꯅꯈꯣꯏ ꯑꯅꯤꯗꯒꯤ ꯂꯣꯠꯀꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯅꯪꯕꯨ ꯆꯪꯍꯜꯂꯣꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯐꯨꯝꯗꯤ ꯑꯗꯨꯕꯨ ꯅꯣꯡꯊꯥꯡꯂꯩꯃ ꯂꯥꯏꯔꯦꯝꯕꯤꯅ ꯃꯈꯣꯏ ꯑꯅꯤꯗ ꯎꯍꯟꯈꯤꯗꯦ꯫ ꯅꯣꯡꯊꯥꯡꯂꯩꯃ ꯂꯥꯏꯔꯦꯝꯕꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯀꯂꯛꯆꯈꯤ꯫ ꯑꯃꯔꯣꯝꯗ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯅꯨꯄꯥ ꯑꯗꯨꯕꯨ ꯄꯥꯝꯖꯕꯒꯤ ꯃꯌꯥꯏꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯌꯥꯏꯕꯤ ꯊꯋꯥꯏꯕꯨ ꯑꯣꯏꯅ ꯂꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯈꯥꯕꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕꯒꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯔꯦ꯫ ꯃꯁꯥꯕꯤꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯔꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ: ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯑꯩ ꯃꯥꯏꯊꯤꯔꯦ꯫ ꯑꯩꯒꯤ ꯊꯧꯁꯤꯜ ꯑꯁꯤ ꯃꯁꯤꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯕꯨ ꯄꯨꯟꯅ ꯑꯣꯏꯅ ꯂꯧꯕ ꯊꯣꯛꯂꯔꯦ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯅꯈꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯉꯥꯅꯨ ꯊꯥꯡꯒꯣꯡ ꯑꯃꯃꯝ ꯑꯣꯏꯍꯜꯂꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯄꯥꯠ ꯑꯁꯤꯗ ꯅꯅꯤꯡꯇꯝꯅ ꯅꯈꯣꯏ ꯑꯅꯤ ꯁꯥꯟꯅꯖꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯈꯥꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯎꯔꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏꯅ ꯑꯉꯧꯕ ꯉꯥꯅꯨ ꯊꯥꯡꯒꯣꯡ ꯑꯣꯟꯗꯨꯅ ꯄꯥꯠ ꯑꯗꯨꯗ ꯃꯅꯤꯡ ꯇꯧꯅ ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫